ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯒꯤ ꯆꯠꯇ꯭ꯔꯕ ꯑꯩ ꯏꯆꯦ ꯇꯥꯟꯅꯕ ꯂꯧꯒꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯐꯖꯅ ꯋꯥꯏꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯁꯤ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯍꯦꯛ ꯅꯨꯄꯤꯒꯤ ꯃꯅꯥꯎꯄꯤꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯉꯝꯕ ꯅꯪ ꯃꯤ ꯅꯠꯇꯦ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯏꯆꯦ ꯇꯥꯟꯅꯕ ꯂꯥꯎꯔꯒꯦ ꯏꯆꯦ ꯇꯥꯟꯅꯕ ꯂꯥꯎꯔꯒꯦ ꯑꯩ ꯆꯠꯀꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩ ꯆꯠꯂꯦ ꯅꯪꯅ ꯌꯥꯗ꯭ꯔꯒꯕꯨ ꯑꯩꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯩ ꯆꯠꯂꯦ ꯇꯨꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯎꯡꯉꯒ ꯂꯩꯔꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯃꯥꯟꯅꯕꯒ ꯈꯠꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯏꯆꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯑꯩ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯍꯟꯗꯛ ꯏꯆꯦꯅ ꯑꯉꯥꯡ ꯎꯅꯗꯧꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯍꯜꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯦꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯗꯣꯟ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯆꯦ ꯑꯩꯅ ꯇꯝꯒꯗꯧꯔꯤꯕꯁꯦ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯤ ꯗꯣꯟ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯏꯆꯦ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯁꯦ ꯏꯆꯦꯁꯨ ꯈꯪꯉꯝꯒꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯠꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯂꯨꯅ ꯇꯧꯁꯤꯟꯅꯕꯅꯦ ꯏꯆꯦ ꯗꯣꯟ ꯅꯇꯩꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯁꯦ ꯍꯥꯏꯌꯣꯕ ꯏꯆꯦ ꯑꯩꯅ ꯏꯆꯦꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯇꯝꯗꯕꯅꯤ ꯑꯗꯨꯕꯨ ꯇꯝꯗꯕꯁꯤꯅ ꯍꯦꯟꯅ ꯏꯇꯩꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ ꯅꯇꯩꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯁꯦ ꯍꯥꯏꯔꯛꯑꯣꯕ ꯏꯆꯦ ꯅꯣꯡꯃ ꯃꯥꯅ ꯑꯩꯕꯨ ꯈꯨꯠꯇꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯛꯏ ꯅꯣꯡꯃꯁꯨ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯑꯩꯒꯤ ꯐꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯅꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯩꯅ ꯏꯆꯦꯕꯨ ꯇꯥꯟꯅꯕ ꯂꯥꯎꯔꯒꯦ ꯍꯥꯏꯕꯗꯒꯤ ꯃꯥ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯏꯆꯦ ꯉꯁꯤ ꯐꯥꯎꯕꯗꯤ ꯏꯇꯩꯅ ꯑꯄꯟꯕꯗꯤ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯏꯇꯩꯒꯤ ꯑꯄꯥꯝꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯏꯃꯨꯡ ꯑꯁꯦ ꯁꯣꯏꯗꯅ ꯏꯔꯥꯡ ꯑꯃꯗꯤ ꯊꯣꯛꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯒꯦꯅ ꯈꯜꯂꯤ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯏꯆꯦꯗ ꯇꯝꯂꯝꯃꯦꯅ ꯏꯇꯩꯗꯗꯤ ꯍꯥꯏꯕꯤꯔꯨꯅꯨꯀꯣ ꯗꯣꯟ ꯅꯇꯩꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯗꯣꯟ ꯅꯨꯄꯥ ꯈꯔꯗꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯐꯔꯦ ꯅꯪꯅ ꯉꯁꯤ ꯇꯝꯃꯛꯄ 이뱀마 ꯄꯥꯕꯨꯡ ꯐꯝꯃꯣ 야래 ꯑꯁ ꯄꯥꯕꯨꯡ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯀꯦ ꯇꯧꯔꯝꯃꯤꯅꯦ ꯑꯩ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯑꯩꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯗꯣ ꯑꯗꯨ ꯄꯤꯈꯠꯀꯗꯕ ꯂꯩꯌꯦꯕ ꯑꯗꯨ ꯅꯪꯉꯔꯣꯏꯕ ꯍꯌꯦꯡ ꯄꯤꯈꯠꯇꯣꯏꯅꯤ ꯑꯣ ꯐꯔꯦ ꯑꯩꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯁꯨ ꯌꯥꯏꯗ ꯑꯗꯣ 이뱀은 ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯦ ꯌꯥꯅꯤꯗ ꯑꯣ ꯃꯣꯏ ꯇꯥꯃꯣꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯤꯔꯤꯌꯦ ꯃꯗꯨ ꯑꯗꯨꯝ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯐꯔꯦ ꯑꯁꯨꯝꯅ ꯗꯣꯟꯗꯣ ꯃꯄꯥꯕꯨꯡ ꯂꯥꯛꯂꯤꯉꯩꯗ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯄꯥꯕꯨꯡꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯄꯥꯕꯨꯡꯗ ꯇꯝꯈꯤꯗꯦ ꯑꯗꯨꯗꯤ ꯃꯥꯏ ꯃꯆꯤꯗꯨꯅ ꯁꯥꯎꯅꯤꯡꯗꯅ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯇꯝꯊꯣꯛꯈꯤꯕ꯭ꯔꯣ ꯑꯁ ꯉꯥꯏꯈꯣꯗ ꯑꯝꯇ ꯇꯥꯈꯣꯗ ꯂꯥꯡꯈ꯭ꯔ ꯄꯣꯠꯅꯤꯍꯦ ꯋꯥꯔꯤꯗꯨ ꯃꯅꯤꯡꯗ ꯍꯧꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯣ ꯇꯥꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯋꯥꯔꯤꯗꯣ ꯃꯈꯥ ꯂꯩꯗꯔꯣ ꯇꯥꯅꯤꯡꯅ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯃꯇꯩꯗꯣ ꯇꯣꯟ ꯎꯅꯗꯣꯏꯅꯦꯅ ꯃꯨꯛꯇꯅꯒ ꯆꯪꯉꯛꯏꯅꯤꯅꯦ
ꯃꯥꯗꯤ ꯇꯣꯟ ꯂꯩꯇꯦ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯃꯨꯛꯈꯥꯏꯗꯅ ꯆꯪꯈ꯭ꯔꯤ ꯄꯣꯠꯅꯤ ꯍꯩ ꯇꯣꯟꯗꯤ ꯇꯣꯟ ꯇꯣꯟ ꯄꯣꯠ ꯑꯝꯇ ꯂꯧꯁꯜꯂꯨ ꯂꯥꯛꯑꯣ ꯍꯦ ꯑꯩꯈꯣꯏ ꯇꯣꯟꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯟꯈ꯭ꯔꯤꯗꯤ ꯀꯣꯂꯦꯖꯀꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯏꯁ ꯑꯩꯅ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦꯅ ꯉꯥꯒ ꯂꯩꯙꯔꯤ ꯑꯗꯨꯒ ꯐꯔꯦ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯦꯗꯅ ꯇꯣꯟꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯒꯦ ꯃꯥꯗꯤ ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯍꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯤꯔꯒꯦ ꯊꯤꯔꯨꯅꯨꯗ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯄꯣꯠ ꯆꯩꯁꯦ ꯑꯝꯇ ꯊꯝꯖꯜꯂꯨꯒꯦ ꯌꯥꯅꯤ ꯑꯩ ꯊꯝꯃꯨꯔꯒꯦ 이때이니네. 이때 ꯇꯣꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤ ꯀꯩꯒꯤꯅꯣ 이때 ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯕ. ꯑꯩꯅꯗꯤ ꯁꯣꯝꯗ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯪꯗꯤ ꯂꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯇꯣꯟ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯋꯥꯈꯜꯒꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕꯤꯅꯤ ꯊꯝꯃꯒꯦ 이때. ꯑꯝꯇ ꯉꯥꯏꯈꯣ ꯇꯣꯟ ꯅꯪꯅ ꯆꯠꯄꯒꯤ ꯃꯔꯝ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯅꯪꯅ ꯌꯥꯗꯗꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯗ꯭ꯔꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯨ ꯅꯪꯅ ꯁꯤꯗ ꯇꯝꯗꯕ ꯅꯠꯇ꯭ꯔꯥ ꯇꯝꯗꯦ. ꯑꯩꯁꯨ ꯈꯪꯉꯤꯗ ꯇꯝꯂꯝꯂꯣꯏ ꯍꯥꯏꯕ ꯃꯗꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯀꯩꯅꯣ 이때 ꯑꯁꯨꯛ ꯎꯖꯗꯕ ꯋꯥꯈꯜ. ꯇꯣꯟ ꯉꯁꯤꯗ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯒꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯍꯥꯏꯅꯕꯒꯤꯗꯃꯛꯇꯔ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ? ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯉꯝꯒꯅꯤ 이때 ꯅꯪꯒꯤꯁꯦ ꯈꯔ ꯍꯦꯟꯃꯜꯂꯦ. ꯇꯣꯟ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯅꯆꯦꯐꯥꯎꯕ ꯈꯥꯏꯅꯕ ꯉꯝꯒꯅꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅꯦ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯇꯧ ꯉꯝꯒꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯃꯈꯥ ꯇꯥꯅꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ. ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ. ꯇꯣꯟ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯁꯤꯡꯅꯔꯛꯀꯅꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯑꯗꯤ ꯅꯪ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤ나 ꯅꯆꯦꯗꯨ ꯈꯥꯏꯅꯕ ꯇꯥꯔꯦꯗꯅ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯖꯗꯕ ꯏꯆꯦꯕꯨ ꯀꯔꯤꯒꯤꯗꯃꯛ ꯈꯥꯏꯅꯗꯣꯏꯅꯣ? ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯄꯤꯛꯁꯜꯂꯒ ꯈꯥꯏꯅꯕ ꯌꯥꯏ ꯅꯣꯏꯒꯤ ꯅꯆꯦ ꯑꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯦꯗꯅ ꯃꯥꯁꯨ ꯁꯣꯏꯗꯅ ꯊꯥꯔꯛꯂꯒꯦ ꯀꯔꯤꯒꯨꯝꯕ ꯅꯆꯦꯁꯤ ꯅꯌꯨꯝꯗ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯒꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯕ ꯇꯥꯕ ꯇꯣꯟ ꯅꯪꯁꯦ ꯑꯩꯅꯗꯤ ꯌꯥꯝꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯀꯣ ꯀꯛꯈ꯭ꯔꯤꯅꯤ ꯑꯃꯨꯛ ꯇꯧꯁꯜꯂ ꯌꯦꯡꯒꯦ ꯄꯥꯕꯨꯡ ꯑꯩ ꯀꯩꯗꯧꯔꯒꯦꯅꯦ ꯄꯥꯕꯨꯡ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ ꯄꯥꯕꯨꯡ ꯑꯩꯅ ꯅꯍꯥꯟ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯄꯥꯕꯨꯡꯅ ꯋꯥꯔꯧꯈꯤꯅꯤꯅ ꯇꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯆꯥꯎꯊꯣꯔꯛꯀꯗꯣꯔꯦ. ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯈꯪꯍꯟꯒꯦꯅ ꯂꯥꯛꯄꯅꯤ. ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯗꯨꯕꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯅꯨꯄꯥ ꯁꯃꯥꯖꯄꯨ ꯆꯦꯟꯊꯒꯗꯕ ꯃꯤꯅꯤ. ꯍꯦ ꯅꯇꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯇꯩꯅ ꯀꯩꯗꯧꯔꯒꯦꯕ ꯄꯥꯕꯨꯡ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯁꯨꯝꯅ ꯑꯩꯅ ꯍꯜꯂꯛꯈꯤꯕꯅꯤ ꯄꯥꯕꯨꯡ. ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑ ꯐꯥꯎꯕ ꯐꯣꯟ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯅꯠꯇꯕ ꯃꯤꯌꯦꯡ ꯌꯦꯡꯕ ꯀꯌꯥꯗ ꯂꯨꯖꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯣ. ꯍꯩ ꯕꯦꯝꯃ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯅꯨ. ꯅꯆꯦ ꯑꯃꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩꯔꯤ.
nasi amadusu yumda halaklagadi lekai asigi mamangdane mai ase puduna chatpa ngammaroi haiba wafam ase ipa isada khangnasi ibema Hello? Ton, nang phone kaktat ke dikhan gano. Ha? Wari khara sabadi phaidana. Aina phone tarakadon haiba natro. Ton, nangi oina jaba moong dudani. Aine hena thamoi se puba ngamdri si. Ado aina haibu kari khaliba. Khan bai di kaino. Aina phone tarakadon na han haikraba natro. Ton, ai nang ngasi ga tharaga numini ni matam piri. Numit nini gi matungda nang aina haiba yada taraba. Nangi nasedo nayumdi hole kham. Ite adum na togunu. Nang mo ngawbo. Ngawre, ai ngawre. Nangbu nungsiru gi damuktani. Aina nasebu lengba phatte. Thabak awaba suguno doctor na hayana haikibado. Haijinna bani. Maduna karige. Madumna hairabadi nangna ikhoida leiredana. Nangna ikhoida leinabagi plan pumnamakse aina sinkiba. Hare, ai aroi boina nangonda wam haiki. Aigi nungsibabu nangna khangbi boiragadi. Ai nong mutam warasu nangmu lobu yaba. Ai se kari oina khange. Kari oina khange ba. Aduk chakhotaba wado matung ana harakano. kanano ne Pabu, itai ne. natai ne ba Amta payo. hey tompo nangna siliba pumna makto ai loi khangi nangna aikhoi bu asuka mu sitri sikari gino aigi chanupido angang phanggadawre haidana asuyamna harauraba matam masida aigi cha tombisida nangna khalibo wakhando karino ba matungda adumna amuk henjelaklaba nang police ta aga soidena phangani thamo oh nasi adudi onthokna wana lelanida kanano Pabu, itai umtore. hey pairunu switch off ta thamjalu mado 이 수이숍 탐정그리네. 노이나 이부 싱나바 호르클라바. 아이나 거리 또 뭔가 해봐도 능 남이 찢니에요. 돈 능부 애기 오이들어버디. 건학시 오이비하러. 능부 애기 오이너브 실리버시 아렘바 따라봐. 나 코이기 이몽 아이나 분나 핫거니. Hey, kanano mo sang tawin hey. kurang bu mana ne hey phone ne mse hey kidro Sumna, tuon ki matay tumpo. Yung may thana ba laki ba du? Magi makubo ki mamana ba singa? Tanaraga phungudagi laikhidre. ए तरुणचा अदुना खोइन फरेने मणिपुरदसु मतैना जाजा तव वरि याम लेबा अमोन तौदनबा Pare adudi cameraman maduda changadaba masa muthum mayam singdo arrange tawro aduga ne होय होय noma nini si manungda ne namba hongnaba tors तौरगे nang amta ngai ko channel si miyam gi damakte ni channel si bu nusubiduna subscribe to sanbi